ꯉꯁꯤꯗꯤ ꯑꯃꯨꯛ ꯎꯅꯔꯦ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯃꯊꯦꯜꯗꯤ ꯂꯩꯖꯔꯦ ꯃꯌꯥꯝ ꯏꯂꯤꯁꯥ ꯃꯥꯟꯕꯤ ꯊꯣꯡꯕꯁꯤꯒ ꯂꯩꯖꯔꯦ ꯃꯍꯤꯅ ꯁꯤꯒ ꯑꯗꯩꯗꯤ ꯉꯥꯗꯨꯒ ꯁꯤꯒ ꯊꯝꯖꯔꯦ ꯑꯗꯨ ꯃꯊꯪꯗ ꯈꯥꯖꯤꯡ ꯊꯣꯡꯕ ꯈꯥꯖꯤꯡ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯨ ꯊꯣꯡꯕ ꯑꯗꯨ ꯖꯤꯗꯨ ꯃꯆꯤꯗ ꯄꯨꯂꯞ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯀꯣꯟꯅꯕ ꯑꯗꯨꯒ ꯕꯤꯠ ꯁꯂꯥꯛ ꯑꯃꯒ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤꯅ ꯁꯨꯝ ꯆꯥꯃꯤꯟꯅꯔꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯍꯥꯟꯕꯗ ꯂꯥꯏꯒꯤ ꯈꯤꯇꯪ ꯀꯠꯆꯒꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯀꯠꯆꯒꯦ ꯃꯌꯥꯝ ꯂꯥꯏꯒꯤ ꯁꯤꯒ ꯀꯠꯆꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯤ ꯊꯩꯗꯣꯛꯆꯒꯦ ꯏꯂꯤꯁꯥ ꯃꯥꯟꯕꯤꯁꯦ ꯍꯟꯗꯛ ꯌꯥꯝ ꯍꯣꯡꯉꯦ ꯍꯣꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯄꯤꯔꯤꯁꯦ ꯂꯨꯄꯥ 150 ꯄꯤ ꯁꯤ ꯇꯛꯁꯤꯟꯖꯟꯖꯔꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤꯒ ꯈꯥꯖꯤꯡꯒ ꯊꯣꯡꯉꯦ ꯑꯩ ꯈꯥꯃꯦꯟ ꯁꯤꯟꯕꯤꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯖꯗꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯈꯥꯖꯤꯡꯁꯦ ꯑꯣꯏꯅ ꯍꯥꯟꯅ ꯆꯥꯖꯔꯒꯦ ꯃꯌꯥꯝꯁꯦ ꯌꯣꯡꯆꯥꯛ ꯂꯧꯒꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯀꯣꯠꯄꯩ ꯈꯜꯂꯨꯔꯒ ꯇꯜꯂꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯐꯖ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯈꯥꯖꯤꯡ ꯊꯣꯡꯕ ꯆꯥꯅꯤ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯑꯩꯅ ꯂꯩꯔꯛꯄ ꯆꯥꯕꯤꯗꯅ ꯑꯗꯨꯝ ꯊꯝꯃꯦ ꯆꯥꯒꯦ ꯇꯧꯔ ꯑꯗꯨꯝ ꯀꯥꯎꯕ ꯑꯗꯩ ꯁꯪꯗꯕ हाँ खाते हैं
phải chỉ lấy xe thang này mẹ hảo chắc chắn khách sẽ làm mà làm mình xin đi ra này nghe sẽ đẹp cho vào ra tập này hảo trong chồng này đâu trời làm cái xoài sao để hảo quyền chẳng
ꯉꯥꯁꯦ ꯁꯨꯝ ꯃꯍꯥꯎꯗꯤ ꯂꯩꯔꯝꯃꯦ ꯑꯦꯂꯤꯁꯥ ꯃꯅꯝꯁꯨ ꯍꯥꯏꯔꯝꯗꯕꯅꯦ ꯃꯨꯛꯀꯣꯕꯤ ꯆꯥꯕ ꯉꯝꯗꯦ ꯃꯤꯃꯤ ꯆꯥꯅ ꯁꯃꯥꯟ ꯊꯣꯡ ꯌꯥꯝꯃꯜꯂꯦ ꯑꯩ ꯁꯨꯝ ꯆꯥꯔ ꯌꯥꯝ
ꯃꯌꯥꯝ ꯆꯠꯁꯃꯥꯅ ꯃꯆꯤꯟꯗꯣ ꯆꯠꯍꯟꯅ ꯃꯌꯥꯝ ꯈꯥꯖꯤꯡ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯈꯥꯖꯤꯡ ꯊꯣꯡꯕ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ